ngasi phongkiba tongan Manipuri sifhongsing amasum thokiba thawdo wathoksingdigi maruoiba i pausing khongasaraga Manipur Top Channel gi maikei myamna thamjigi ahanmada editorial kalamdagi ngasi phongkiba sifhongdagi lokhusaraganda myamna thamjigi aduga makhasa tharakpoina maruoiba i pausing myamna pijage ngasi gi content asigi mamingsina editorial kalamdagi lokhuchaba laibak sigi national flag sizinaba Mikhal ga mari Leinaba campaign da national flag Sijinhaningde haiba sigi kalam si myamna pijage laiba amagi national flag haibisi laiba aduda laidiba mipung khudimangna ikai khumnadaba yadaba amasum masi kamdauna sijinagadagi haibigi akaknaba thausil semaga thamnai India gi su national flag miyamna natragana mari leinabasingna matam suppada ikai khumnaba utnanaba flag code of India 2002 haiduna Ministry of Home Affairs na phongbalai lamai kunga manga khakpanba lairik asida kamdauna national flag sizinagani karamba matamda sizinagani kari da sizinaba yadabagi haibana singba akupa warol kaya marum yawi sizinaba yadabada kanagumana mawong kaina sizinaraglagadi madugi phangpham thokpa sairaksu tokhaina lei India gi national flag asi leiba asigi lairiba mipung kudimakna yamna lumna launai masibu aikhoigi leibaki oina sakthokchanigai oiri kana flag asi sijinaba yabagi amadi karamba miyoina laikhidraba tungda coffin national flag kupa yabagi haibana singbasu lairik asida yauri maraibak maramgi damak thawai kraba lanmi sing natragana police officer singi thawai yaudraba haksang hipliba coffin mathakta national flag kupa yai atai president prime minister amadi awangba thaki miyamgi ikai khumnaba yaba pampai bising laikidabigi coffin dasu national flag kupayai satnai kanaguma mi amana independence day natragana republic day nataba numita makhoi gi garida national flag thetpa yadi lanai miyoi gi yumda independence day natragana republic day numita thetpa yabigi ayaba piragasu kanglon amagi makhada thethali geruwa masu asina matam suppada makha thangadabani amasum mathak makha onana flag thetpa yade prime minister bu oiragasu president bu oiragasu numit takragadi makhoi gi garida thetliba national flag kopsin gadabani haibasu lairibani flag code of India gi section 3 gi 3.13 da flag asi kanagumana karigumba procession natragana period amada pu taragadi madu yetlomda haibadi firaldugi yetlomda pugadabani natragana karigumba atai flag singi pareng ama leiba taragadi pareng adugi mayai mamang ithang thangbada pugadabani haina yawi section 4 gi 3.17 da firalasi festul ama oina natragana leitengnabagi mawong amatada sijinaba yadi haina pali section 5 gi 3.29 da firalasi advertisement gi mawong amatada sijinaroidabani natragana firal paihaliba pol atuda advertisement gi sign ama oina su sijinabe yade haidiba wapum ahum masigi wan thok amadi masida palliba maram sing asi yamna kupna nainaragadi kanaguma miyo amana Mikhal gi dama procession setpa matamda national flag sijinabasi sumgani haiba thajade mirep oigadoriba miyoina national flag mayam ama puthoklaga miyoi ayambana pairaga satpa haibisigi nunggi oiba wanthok makoina tokhaina halagasu madu miyamda saktak pa haibidi advertisement ama oina lawba kangbu amasu yawani masigi sumathakta national flag pairaga satliba miyoi aduna ngaihak leiraga makhada amuk yungtha ngaihak leiraga thupsilaga amuk pai kariguma matamdana humang hek taithok natragana kanagumna sana thaknaba pulam ama pirakpada firal adu khutna pairaga yabagi mawongda lawba haibisisu national flag ki code asida ayaba pide karimaram gi damakta Mikhal gi campaign chatpa natragana procession chatpada national flag sizinaribano haibisi yamna kupna khantaba sungmani kanagumba kharagi pukningi ihulna mangna thamnaga national flag sizinabasi tawredabani yaningdaba miwe ama anina national flag lana sizinare haina merepni hairiba kangbu aduda maral sirakpaga loinana mari leinaba authority de Wakatlak pada merep ado khudong sadaba dum mayokna basuyai
masina nakal ama oiraga aikhoigi leba asigi sakthoksaningai oiriba mipum khudimagna ikai khumnabu uliba firal asibu democracy ni haiduna kanaguma kharana Mikhal gi campaign sijinarakpa haibisi afaba masat ama oigani ningde wakhal taba miyamna asiguma thabak singasi tawroidabani Mikhal gi oiragadi angauba masugi firal ama semlaga natragana atopa masu amagi firal ama semlaga adum sijinabe yai madunatana masu ohumgi firal amasum maduda hapliba asok sakra fawba khongoinabagi maung amada sangchilakpa taragadi aikhoina flag asigidama sakthoksagadaba akaiba lakadabadagi yenglaga national flag sumna sijinasi Mikhal gi campaign flag asi Sijinhaningde haibangasi editorial kalamdani thamnibasi Miamgi mosu sunju suduna comment thambiramu aduga makasa tajarak point atopa maruibi pauksing miamna kra share tawjaramgi miamle fokta minasi atopa paw manamo Jiribamgi oza taraga mathoi transfer tawkiba condemn tarokli Jiribam district oza watuna leidingai sairakta Jiribamgi tongan school singdigi oza taraga mathoi transfer tawkiba si yaningde Manipur lengakna school fogathan si haiba mission asi Jiribamgi oinadi muthasi haiba sa manare haina mahairoi loop mari all Manipur student union MSU district committee Manipuri Student Federation MSF District Committee Democratic Student Alliance of Manipur Desam Jiribam District Council amadi Kanglaipak Student Association KSA Jiribam District Council na sinduna Babu Parada leiba MSF ke office ta pangthopa pawgi mifam amada su phongdorakli atopa paw manamo Myanmar junta na bandi lising mga thadoklagani Myanmar gi civilians government tanthokiba February military coup adugi mayokta protest tawbagi damak phaduna jela thamkiba miyoi lising manga hena thadoklagani haina leba adugi military government ki makok aduna ngasi ningthokaba numita phongdokre punna bandi lising manga ga satruka kunthra ga taru thaning youth festival gi damak kona october da thadoklagani haina misi mina thokpa wathok adu lehandana bagi maki government ki phirep ki matangda regional summit amadagi ma yaholakidabagi numit kharani gi tungda min ong halaing haiki hain supali atopa paw manamo phangpham thokpa sakthung phangdaba lebak thibani mahesor lamdamasigi miyamna phangpham thokpa right oiriba lambi thong thaknabi ising drainage system sing phangdabana maram oiraga awaba pi bhaibisi yamnamak lebak thibani haina kaisam thong AC gi intending candidate mahesor thanaujamna phongdokreba pawm su report tawri Pausu lusilak po na mapalang paw khra myam na hapsage nupi masa sing secondary school da amuk sadhanana ba mari Leinaba sing na honari interior ministry atuba matam da Afghan nupi masa sing school da hanagum sadhanana ba honari haina Afghanistan gi interior ministry na phongdo khibaga loinana nupi masa sing school sat pa hogada ba numit atuba matam da ministry of education na laktholaga ni haidi amaram dana Myanmar da thokliba iranga mari Leinana military lusingba minna ASEAN maral sirakli Association of Southeast Asian Nation ASEAN gi oina thasi gi aroiba sarukta pangthokadoriba mifamaduda Myanmar military gi lusingba general minbu yawhandaba Phirep laukibaga loinana non political representative ama oina saruk yahananaba laukiba wareb adubu general minna akan mamongna yaningdaba phongdokkibaga loinana ASEAN gi phirep aduna maram oiraga leiba aduda violence ki oiba thawdok kya thukalle haina maral sirakli haina se phongdorakli atopa pawamana US amasum Canada na China gi ingtappa thugaina bohnare mamang sayol US amasum Canada na makhoi gi oiba warship sing loan yadaba mongda Taiwan state thajilaki haina blame tawrakpaga loinana asigumba thawong sing asi China gi security amadi ingtappa thugaina bokhona bani haina maral sirakli atopa pawamadana University da nongmai kapagi thawdokta miyoy ama sire United States ta leiba University amada mahirui amana mafam khangdana nongmai kapadagi miyoy ama sikhibaga loinana miyoy taret aso apanangkre haina police official singna phongdorakli Police officials sing na makata na phongdokhibada nongmai kapagi thawdo asi hawkiba ningthokaba numita thokibani loisilakpoina topa pawama namo Bangladeshi criminal ama Lucknow da kaplaga khatkre case reward lupa lising yankhai lathokraba Bangladesh ki criminal ama ningthokaba numita Lucknow da khuthoknabada police na nongmaina kaptuna hatkre Lucknow gi joint commissioner of police crime Nilabaza Saudari na phongdorakpada
Hamza si Lakhno amasum Varanasi da haukiba sayeni gi mamang matamda thokiba huran chinthi gi thawdo ahum da haktheng na sendaki amasum Delhi yauna state mari da mahak na miyoi kaya dagi ki halaga sel amadi posai kya munki Saudari na makata na phongdorak pada Hamza Bangladesh Khulna district dagi ni amasum mahak lupa lising tara piraga mak gang members singa loina na India ra sanglaki Haukiba sayola phakiba gang adugi miyoi ahum da wang pang tawbada Hamza na huran chinthi gi thawdok kya gi mastermind oi habisi khanglaki police gi matungina nongalamdai pung aniga minute nifuga mangarum tabada police petrol party amana Gomti Nagar gi Lohia Park manakta nongmai paiba miyoi khara ukhi amasu makhoibu lepna pahaki Toigum su makhoi police gi nanthokna ba sien ba hoki makhoibu tanaruba police team na makhoina nongmai kapsilaki police na su nongmai kapki amasum makhoi gi marakta gi ama soklaga laimaida haitaki maku anaku hospital pukhatpada doctor na mak sire rakhi mak Hamza ne habisi kona khanglaki hainasu pausina makata na phongdorak lidu hausi koina de paus matang sa lusinjarage wathok gi bla soi ki plan ki biyor simam na pigini matam gi marui bi pausing leptana update bi jara kanisu channel sigi mekedi gi myam na thamjari and thank you